ꯈꯨꯔꯨꯝꯖꯔꯤ SKTV News ꯄꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯥꯏꯈꯨꯔꯥꯝ ꯊꯣꯏꯊꯣꯏ ꯆꯅꯨꯅ ꯇꯔꯥꯝ ꯅꯧꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯗꯣꯂꯥꯏ ꯊꯥꯕꯤ ꯑꯃꯁꯨꯡ ꯅꯛꯅꯕ ꯈꯨꯜꯁꯤꯡꯒꯤ ꯂꯥꯟꯖꯦꯟꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯜꯁꯤꯡꯗ ꯆꯪꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯌꯦꯡꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯠꯇꯨꯅ ꯆꯪꯍꯟꯈꯤꯗ꯭ꯔꯦ ꯗꯣꯂꯥꯏ ꯊꯥꯕꯤ ꯑꯃꯁꯨꯡ ꯑꯅꯛꯄ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯁꯥꯒꯤ ꯈꯨꯜꯁꯤꯡꯗ ꯆꯪꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯒꯦ ꯍꯥꯏꯕꯗ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯜꯂꯕꯗꯤ ꯂꯩꯉꯥꯛꯅ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ BJPꯅ ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ PR ꯁꯥꯡꯊꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯅꯤ ꯅꯧꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯁꯦꯝꯁꯤ ꯍꯥꯏꯅ MP ꯕꯤꯃꯣꯜ ꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯈꯧꯄꯨꯝ ꯗꯥꯝꯒꯤ ꯈꯪꯍꯧꯗꯅ ꯁꯥꯐꯨ ꯀꯟꯅ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯅ ꯈꯧꯄꯨꯝ ꯇꯝꯄꯥꯛ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯏꯆꯥꯎ ꯊꯣꯛꯂꯦ ꯑꯃꯁꯨꯡ IAS officer Punit Kumar Goyalna Manipurgi anauba chief secretary oiragani Prasant Kumar Singhna National Commission for Scheduled Tribes ki secretary oina thau puragani Hauzik pau sandongna pijari Imphal East District ki manung channa Sajiwada hangba relief camp yauna tongan mafum singda lanjena duna leiriba dolai thabi ikau Yengkhumange khunja sing makoi gi khulda changduna fibam yengluna bahotnabada security force na lambida thatuna changhankidre Pausigi matung inna ngasi ayuk pung 8 khare helakma matamdagi hauna lanjenariba khunja singna matam kuina thadoktuna laklaba makoi khul singda changduna mai thadok pikraba amasung leihoriba yum singi oiriba fibam yengsinbaga loinana dolai thabi dam manakta wakat mi famna na ba thorang tawki adubu irang asigi fibam yenglaga khul singda changsinbada khudong charoi haiduna hanana leiramba state force amasung central security force na khunja sing adu dolai thabi dam yodringai meter 500 rom lapna amadi makoi gi khul sing yogadauba kilometer ani makhai rom watlingai pukhaw dolai thabi gi mapad thatuna thamki khoisaw naraba khunja sing aduna security force ka ngai hak awai akhum tawnaki adumoinama District Administration gi miyoi sing lakpaga loinana miyam aduga wari sanaduna miyam gi asaw badu khara makhai fathaki loinana ka hena pamdaba thodok thokpagi paudi leite khunja amana phongdorakhibada dolai thabi gi khunja singi oina yum sanaba hanbagi senfum khara pirakhi adubu yum sanaba changbadi yahandana leiri hingsa yaudana wakat mifom famduna lanje nariba khunja singi wakat lengakta amuk hanna khanghanna ba khonna ba fawbada athingba piba sipende hakhi Koi moi da irang hoge hai ba satpa nate akoi di khali akoi gi iramdam nungsi ba je yengjaraga akoi yada ba ma hai ba do khanghan na ba akoi na sum lai ba je wa bani na akoi ji icam cham si de darna phamjage hadana akoi laksa bani akoi ji yum da sang ba yani hai ba gi matam je pira ga sum lai tho pa changhan da bani na akoi je karama matam da changhan ba ya ga doino sum thausa daraga di hadana akoi isai yum da changjarage akoi chadarage akoi pakhan khalaju kai dawraju akoi isai yum do madu da akoi leijage adune Anirik sure na ham kitam da jo koi changan dare ngasi jo mo sebai mayam thattano koi changan dare adu koi isai yum do loi chak thokare loi gre koi adu mayum yaudaraga jo koi malak da haipe tang jo yeng jaraga koi minute manga tara dang darana phamjage habada mayam dina koi changan dari je changan ba yadar ko koi namna li salaga phamma koi minute manga tara dang koi darana phammu ne ba koi phamdana di halloi ba koi ngasi gidi Amaromda Khunja kharana fana kan honaduna dolai thabi khulda leiba masa gi yumda changduna oiramliba fibam sing yengsinki matam kuina thadoktuna laklaba yum ingkhol sing napi ne isong songna leiramba thengnaki khulda changduna yengsiluba khunja amana phongdorakibada district administration ge maikaidagi khunja singna yumda changduna leiba yabagi ayaba du karamba matam dano pibiyu ayaba pidriba fawba chada thaktrabasu sirabasu sina mafam asida dumak leigani haiki Hauziksu mafum aduda security force amasung district administration gi makok thongba official sing leiduna mikup nahom singna fibam yengsile ningsingba yabadi thokliba irang asigi haurakpa chehi inglisingani kunhumdoi gi me thada tangkak mari rak thokna dolai thabi yauna anapada leiba khul singda khulai paiba kuki singna landa rakhibagi thodok leikhrabani
कोई उजिक दोलाई थे बीजे चंगहलनी हर का सुंजंग चंगहन दबा अदुकी अकोई जो उजिक तुरे लाला संगे कईगुम मोइना चंगहन बगी अयाब जे पीद्रिबो कोई ngasi सुंदोक थोरoi adum sida chaagera tungira sigera adum sirani aduna si madam na ju koigi changba yabagi ayaba order adu pibi ngasi mak changdraga ju hayeng mak changdraga ju hangchit oigera tha mo oigera koi changbagi ayaba do hek piba matamda koi thokjagani natraga de koi punna siminagani natraga de koi punna siminagani dolai thabiyaw na nakpa khul singi khunja singna makhoi gi khul sing da sangduna phibam gengna ba honna kiba sida khunja sing da karigumba makhal amatagi asok apan nanghanba yaroi haina khundrak pam AC gi MLA thokjom lokeswar na phungdokre Kaisamthong top lerkta leiba Lok Sabha gi MP Dr. Angomcha Bimola Koijok ki yumda pangthokpa pawgi mifam amada saruk yakhiba MLA Thokchom Lokeswar na phongdokhibada authority gi maikai dagi July thadagi July thabi amasung anakpagi lanjen aduna leiriba khunja sing makhoi gi khulda changhanna ba thorang paikhatlagani haina khanghan khibagi pautare madugi matung inna khunja sing na ngasi makhoi gi khul sing da changduna fibam yengsina ba honakibani adubu security force na thatuna changhan khide khunja sing na sukuina lanjen aduna leiriba sida masagi khulda changduna yengluge hairiba sida khunja sing da karigumba makhal amatagi asok apan nanghanba yaroi karigumba asok apan yarokpa tarabadi Imphal East District Administration gi makuk thongbo sing Chief Secretary amasung Governor na madugi afafatagi tek chakpum namak pugadabani haikhi हौजी अखोगी दोलाई थाबिदा तौरिबा प्रोटेस्ट से जुलाई थादगी होंगजलंगने हाइबदगी पेस यरोपदगी मोय ऑथोरिटी सचरुरेबा चाबगांदा जुलाई थादे ngamor harab janeba adu idi karigiramda sanari no haibigi damda adu di sirin changna haibana mafam ngasi changnane na changlaireba aduna aina sigi through hajine all security forces na kaidungde su hariba IDP sing changjeriba hongjangduda sopan amata yahonbeganu democratic changmani adu irang karang dong haiba samnate sopan yaro madugi all responsibility to Imphal East ki SP amusung madula central forces na daitu ugadawani maroina chief secretary ga onab governor madu daitu kuibu maram di moina July thade hayeng ngare ngasi tai paraga tarungneba aduna IDP ja wana khangma laibang ngamakrabani na changjeri magi agitation do aduga kan madu to wina phadana understanding ori kai sanabe kai isle changlani ada changne haldo haine biraga o hotela ko biraga madu sopan nahan biganu haidana sigi thudaina atundu ge adu kewan thank you BJP MLA Singh Punsinduna Lengak Sembagi Muhutta Makhatana PR Sangtharaklabadi Madugi Mayokta Lepkane Lengak Semba Ngamloidaba Oirabadi Nauna Mikhal Pangthoktuna Miyamgi Oiba Lengak Semsi Haina Lok Sabha gi MP Dr. Angomcha Bimola Koijamna Phongdokre Thasi gi tangkun mathoidagi Parliament ki nongzu mifam haugadawriba sida MP Bimol na hai Handak ki nongzu session asida pukhatna ba wafam mari thajinna ba sem sabaloire haike wafam mari gi manungda chahi sigi December tha fawbu gi manungda lanjenariba imung sing mayumda hanjin hangani haiba Manipur gi governor amadi chief secretary gi wafam kadai fawba thabakta onthokadoribano lanjenariba imung singna hingliba awaba punsi asigi achumba wayel pinaba buffer zone thamjinduna chatok chasin yahandabagi maram amadi Manipur lainga kya soi aran singi matangda wafum sing pukhatkani haiki December tha fawbada relief camp sing thingjillagani hairiba si kadai fawba oithokani mayumda hanjinbada khudong charoidaba singi leifamna kadai fawba semga sagat kadoribano haiki buffer zone thamle haiba Aiba Cherol Amata Thok Trabasu Furup ki Mingda Tatok Sasinda Athingba Thamliba Simak Indian Constitution ki Article Taramanga Amadi Article Kunmathoi Right to Live Khongau Nabni State Asigi Chauka Thaurangi Damakta Center Dagi Thadarakhiba Scheme Sing Kadai Fawba Niyum Chumna Paikhat Kre Haiba Yauna Lainga ki Thausil Soiba Kaya Ladiba Sigi Matang Dasu Wafam Pukhat Kani Haina Phungdokhe Nakalamaromda Paugi mifam aduda saruk yakiba khundrak pam AC ki MLA TH Lokeshwarna phongdokhibada Manipur gi chiraba pungfam asida Manipur gi kedar oiba chief secretary bu sintoktuna irang asigi matangda karisu khangdaba anauba chief secretary ama nauna hablakpa asimak BJP na Manipur bu karamba mit yengda yengli haiba takle haiki Meetei amadi kuki gi CSO sing khak kauraga irang asi loishin mangamloi miyam gi mihut oiriba MLA singa punna faminaduna state asida tangdu laitaba hanjinaba firep ama longminaba center laingakna sinfam thoi haina phongdokhi fundamentally apoi moma tunati president rule extend tawbugi mahutta
नंगी पॉपुलर गवर्नमेंट हम सेम गदब सागी लूरी बदे कदोबगी सेमंगम दिनो सिने मेजॉरिटी याव याव नखोइना मियाम के मेंडेट फंग बाउत नोइना कदोबगी सरकार सेमंगम दिनो प्रेसिडेंट रूल ऐसे एलियन रूल अदि मका कोइ दति मु ब्यूरोक्रेट द रन तो मु मतम सिदा बाउ इसागी लमिट टू खंगब ब्यूरोक्रेट मणिपुर काडर के ऑफिसर नतब मणिपुर की मियाम को पूरा थदर के प्रेसिडेंट रूल तो नतन इवन प्रेसिडेंट रूल के मतम द लेगेदा ब्यूरोक्रेट रूल एडमिनिस्ट्रेटर की पोजीशन जिंगजा अखोगे समनगब मी तोंगफोन तौरे चाइ वेरी अनफॉर्चुनेट नावाई की मी की मपान की लमन रन तौरम टाइप तौले करिगुंबा पब्लिक की मैंडेट से सुमाइना नोइदा पीगे से ना कोनम द रसमन एलियन रूल ना प्रेसिडेंट रूल जुम तौदोक चरु पॉपुलर गवर्नमेंट ना फाइ नोइना सेमंगम द्रगति रिजॉल्व लेट्स हैव अ फ्रेश मैंडेट ngarang ahingdagi khawpum damdagi safu kanna ising ka hena chentharakpadagi khawpum tampaki mafam ayamba isingna thumjinduna ichaw thokle None district ke manung chanba khawpum tampak ta leiriba khawpum dam asigi ising imai hawkhiba matam khara sida akan mamongda leptana churakhiba nung na maram oiduna khanghen hengalaktuna ngarang ahingdagi hauna dam asidagi yamlaba ising safu kanna chentharakpadagi khanghaudana dam asigi makha thangbada leiriba paklaba tampak lamsingda ising thumjinduna ichaw thorokhibane khanghaudana ising thumjilakpana miyamna pochei Hondokpagi matam likna fanghanbadagi lanthum kaya mangtakle hairi ising ichaw sina maram oiduna panba hawraklaba paklaba lofum sing Khulsing amasong infrastructure sing ising na thumjinduna chawna amanga tathokle lambi kaya su ising thumjin bana miyamna sathok sasinda chawna khudong sadaba mayoknare oidiba fibam asigi yenglaga ngasi ayuk angan bada police ki team na damgi singi fibam yengsin baga loinana miyamna mikup na hom sing na laina ba khanghan khre hairi hauzik su dam dagi hen ba ising ka hen na safu ka na chen tharakpana ichaw gi fibam nusilakpa yabagi akiba leiri hairi Chahini Helabairang asi mahusagi fibam da hanjinna bohonaduna lakliba Manipur ki Chief Secretary Prasant Kumar Singh ki mahuta Punit Kumar Goyal bu anoba Chief Secretary oinaba center na ayaba pikre Department of Personnel and Training na 1991 batch ki IAS officer Punit Kumar Goyal bu Inter-cadre deputation da Manipur ki Chief Secretary oina proposal tawkhibabu Union Cabinet's Appointment Committee na ayaba pikibani Masigaloina na Arunachal Pradesh Goa Mizoram amadi Union Territory AZMUT ki Manipur cadre da laktuna mathang chahi ki August ki tang 18 fawba Manipur ki Chief Secretary oina thawpuna ba center ki Deputy Secretary Anis Kanmani joina ngarang order ama thokre panba yabadi Punit Kumar Goyal hanana Goa ki Chief Secretary oina thawpuram bagalona na Delhi Municipal Corporation ki Commissioner Transport oina su thawpuram labane nakalamromda Hauzik Manipur ki Chief Secretary oina thawpuriba Manipur cadre ki IAS officer Prasant Kumar Singh buna National Commission for Scheduled Tribe ki secretary oina khanbada cabinet ki appointment committee na ayaba pikre haina appointment committee of the cabinet and establishment officer ki secretary Manisa Sakzena nangarang order ama thokre Ziribam district ta mapung faba diet center amalai hallu haibagi demanda ngasi Ziri college ki gate mamangda slogan campaign ama mahiroi lup tarukna pangthokre MSF Desam KSA Suk Ems yauba mahiroi lup tarukna sinduna pangthokiba slogan campaign aduda Ziribam district ta mapung faba diet center amalai hallu Oza laitana mahai tamba oithokloi diet for Ziribam a fundamental right amadi education is a key Unlock Ziribam's potential with diet haina thaba placard sing siznakhi slogan campaign aduga mari lainana KSA gi president K Somerjit na phongdokhibada chatliba tha sigi tang tarada Ziribam district ki DC ge khuthangda Manipur gi governor Chief Secretary Education Director amadi tongan ba mari lainaba department singda Ziribam district ta diet center ama athuba matamda thambiyo amadi chatiba session asidagi hawdokpiyo haiba memorandum ama thakre memorandum adu numit mangani fawbagi manungda thabakta onthoraktraba taragade makha taba khongjang sangsingani haikhibagi matung innangase numit tarukni suba numit asida Ziribam gi Ziri college ke ta mahiroi singapore slogan campaign asi chathajabani masida mari lainaba singna mit yeng changlaktrabadi makha tana asidagi hena akan bakhongjang sangsinnabake mahiroi lup taruna sem saduna leire haikhi Ziribam ki Deputy Commissioner ki khutang da Governor
Chief Secretary Director amadi tongan tongan ba mari linaba singda memorandum ama thaduna Jiribam da diet center ama athuba matamda thambiu amadi chaliba session asidagi hogdokpiu haiba memorandum ama thamjagi haiba memorandum adu min mangani phobogi manungda thabakta onthok piraktaba taragadi makha taba khongjang chathal jaragani haibagi matungina ngasi asi tarukni suba numit asida Jiribamgi amatangariba Jiri College ki gate ta Mahiroi Singapura slogan campaign ama chathal jabani makha tanasu asidagi henna akan makhongjang changchan nabagi damakta Mahiroi lup tarukna siam saduna lairi Pau meeting tabiriba singbu marak thana ten break amatang longminasi. Sri Sri Gaurachandra Nam Purubasramda Aikhoi Khwaibu Konbirambi Moirang Themningol Ningthogjam Ongbi Sudhamai Devina Mahakki Nungsijaraba Imung Manung Sagainatai Marup Mapang Khwai Pumnamapu Thadok Lamnaga Haukiba Tang Taramathoi Tha Taret Lisingani Kunmanga Ingen Tara Tarukni Panba Irai Numita Sri Guru Gi Kripadagi Ves Olaga Sri Chaitanya Sanatan Dasi Haiba Nam Phangjaduna Vrindavan Prapti Oikhrei Lakliba Tang Tara Taruk Tha Taret Lisingani Kunmanga Ingen Gi Kunmathoi Nipanba Yumsa Numita Asti Sanchoy Lakhacharaga Tang Kunmari Tha Taret Lisingani Kunmanga Ingen Gi Kuntrani Panba Sagol Sen Numita Sira Usabdin Thoklei Numit Ashida Leikidrabigi Atma Santigi Damak Ngamjaba Bastu Kharadang Sri Sri Gaurachandra Mahaprabhu Gi Agrahada Hari Sankritan Galonina Kachagadauri Ufalakshasida Brahman Vaishnav Ahalaman Marubapang Amadi Iseshal Khwai Kibigna Matam Sana Lengbirektuna Harinam Shravan Taubiranaba Patrana Nimantran Kachari Haijiriba Singh Hauroksam Anil Mayanupa Ningthogjam Sobharani Masanupi Ningthogjam Ningol Indubala Devi Masanupi Ningthogjam Ningol Bedavati Devi Masanupi Ningthogjam Ningol Sarda Devi Masanupi Ningthogjam Ningol Saroja Devi Masanupi Ningthogjam Ningol Babita Devi Masanupi Hauroksam Yaiphabi Masunupi Hauroksam Panthoi Masunupi Hauroksam Heron Masunupa Thauram Pareng Ayuk Pung Mapan Vek Katpa Nungthil Pung Baro Makai Sankirtan Hauba Mafam Kaisamthong Thangjam Leirak Panthoi Bisanglen Manak Hadag Lakaturiba July ki tang tara ka nipan sta Awal District Chamber of Commerce and Industries na sindana Netfi masung Shiroi ki collaboration galwani na pangto ka doriba anirak suba business summit summit na sita sing namak Manipur gumba summit londa khachitang chawkhat pa ta thinda horaba lamdam sigyo na di yamna achauba inot ama piba ngamgataba business summit ne hena Hamzage ngasi mak Malayamda Saukhalle hariba lamdam laiba region state ama hekta yenga matamda Saukhalle se entrepreneurs startup industrialists mayam singsigi achauba contribution amana ohenbani haina thamjage Jahini Fuhena, Babina, Haibamaming Asina, Anala Yengilamda, Tazaba, Quality Leba Madi, Jackson Honabagi Kudam, Oiduna Lakli. Diagnostic Tagi Horaga, Multi Speciality Hospital Amadi, Cancer Care Faubada, Babina na Mangzil Thaduna Laki. Haujikamuk, Makata na Changsilaktuna, Mayami Mafam the Kudol Tamjari, Babina Institute of Nursing, Manipur Nursing Council Nasu, recognized Tauraba. Matam Gachunarba Classroom, Advanced Left Sing Lasery. Babina Multi Speciality Hospital Amadi, AOI Babina Speciality Hospital da, clinical training from BU. Expert faculty, Nupam Sumupi Tokhai Hostel, Sel Yamna Chandana. Babina Hospital Amadi Kongu Riba Institute Sing the Tabak Tawagi Kudong Java Supizari. Hauzik admission Hosare, Suknatagi Sit Nipu Kaktani, Ahan Balakpada, Kudung Saba Pijagani. Babina Institute of Nursing, Nurturing Care, Inspiring Growth. Saziwa Zel Road, Khabai Soy, Imphal East. Break ki matong makhataba pausing among nominasi. Meetei Tribe Union ki research amadi documentation cell na lakliba July 18 a memorandum for inclusion to restoration of Meetei community in the list of the scheduled tribes of Manipur haiba lairik ama the IPR gi auditorium da fungduna miam da khutsinaragani haina MMTU gi cherol amana fungdorakli ngasi MMTU na thadorakiba cherol amadi lairik asi MMTU gi R&D sale gi chairman hanegi MU gi acting vice chancellor oiramba Professor K Yugindro gi lamjing makhada puthokpani hairi
Meetei na Indian Constitution ki scheduled tribe list ta yauduna scheduled tribe oina leifam thoi haibasi leiriba historical document na chapchana khudam changdam lei haiba lairik asida utli lairik asida yauriba document amadi warol singh ariba matamgi darbar gi warep British matamgi ariba document tongan ba mapan lamgi archives tege khomgalakpa documents singni hairi lairik asida Manipur da mitop miyamcha sing logi wangmada kamdona changsil lakhibagi haibagi puwari gi oiba tangkak kaya sumek singna yauri lairik asina Manipur da khundari ba yelho furup singi marakta nungsi chanana laiminabagi pandam furup singi masagi nat lining ngaktuna thamba manaba khunai amagi socio economy amadi political gi oiba wakhalon sing phongdokli lairik phongba sida lamdam asigi CSO singna saruk yanaba MMTU na appeal tawrakli ngarang center na khanghan khibagi matung inna masagi chahi tare surabangang singi Aadhaar card mama mapa oiba singna update tawgadabani hairi Unique Identification Authority of India UIDAI na Aadhaar ki biometric data sing update tawbagi maru oiba sing khanghalakpaga loinana chahi tare surabangang singi marik chumba data sing amadi biometric na chingba manak nakpa Aadhaar seva kendra natraga designated Aadhaar Center da chatuna update taunaba khanghalakle masigi damak UIDAI na Aadhaar ga link tawkhiba angang singi mama mapa singi mobile number singda SMS alert thaduna process tawba hokre update tawraba Aadhaar gi record amadi biometric data sing school ge admission tawba entrance exam thaba amadi lainga ki direct benefit transfer DBT scheme sing da mathau tagani maramaduna mama mapa oiba singna tungda khudongcha daba sing mayok nadanaba athubada Aadhaar update taunaba khanghalakle loinana ministry sige matung inna chahi taret ki matungda Aadhaar gi biometric update tau hodaba singna hozik leiriba chana kanglon gi matung inna Aadhaar number deactivation taubu fawo yai hari Manipur gi Lainga ki Director of Census Operation TH Chitranangasi Manipur gi Governor Ajay Kumar Bhalaga Imphal da leiba Raj Bhavan da unaduna Census English ani kuntaret pangthok naba hozik paikhat liba thabak thoram singi matangda khanghankhre mathang chahi English ani kuntaruki April thagi Department of Census na Census English ani kuntaret ki mikok masing thibagi thabak haugadawriba sigi damakta lokhalakpa thabak thoram amadi sem sariba singi matangda director na governor da phungdokhi makok masing thiba sida hozik thengnariba amadi thengnagadawa singnaba kayagi matangdasu governor da paudamkhi loinana governor na census English ani kuntaret asi mai pakna pangthokpada mateng pangbina ba wafam thamkhi governor gi maikaidagi census operation asi state asida ingna tapna pangthokpa yanaba pangba yaba mateng pangani haibagi thajaba piraki haina IPR na thokpa cherolamana hairi panba yabadi mamang thada Ministry of Home Affairs ki makhada Registrar General of India ge office na gazette notification ama thoktuna India pumbagi oina census English ngani kuntaret pangthok lagani haina khangal lakhiba lekhrabani Thasigi tarahumdogi ayuk anganba pung anidagi pung mari faupagi marakta Indian Security Force na Westia lamdamgi ningtam yawlup singi United Base area da attack chathaki haina maral sirakle high attack aduda mafam aduda punna leiminaba United Liberation Front of Assam Independent ki Myanmar manung dalaiba Nagaland gi Langwa dagina Arunachal Pradesh ki Pangsu Pass Fawbugi lamkhai paring marakta leiba camp marida Israel amadi France na saba drone chamagayang khairom kapsin ki amadi fighter jet fawbu season aduna chathaki ba attack ta loop asigi lower council gi chairman Lieutenant General Nayan Ahom amadi Brigadier Ganesh Ahom thawaina ponthapi khibaga loinana Loop asigi kedar khara sok apan nang halakhibagi thodok adubu People's Revolutionary Party of Kangleipak Pripak amadi masigi landmi sanglop Red Army RA na thamoi sokna nungai taba phungdorakli loina na thodok adubu akan mamongda yaning taba phungdorakli lona thingkraba lalholup asigi Department of Publicity and Propaganda gi Publicity Officer Mangal Khuman ngasi press ta thokpat cherolamana thodok aduna ULFA Close 1 da
थेंगनाहौरिबा अवाबा खुदोंग चादबा खुदिंगमक्ता प्रीपाकना सरुक यारी इंडिया के सिगुमलबा मथोंग हुक्तबा थौदोक असिना वेश्या लमदमगी मिचम मियामबो येकनाबनी हाइना लवी हाइबसी मयेक सेंगना ताकचरे लोइनना लमदम सिगी मियामबो करम मित्येंग येंगलिबगे हाइबसिसु मयेक सेंगना खंगले थवोंग असिना कैदौनुंगदा वेश्या लमदमगी मिचम मियामबो नमथबंगम लोइ हाइबसी इंडिया लेंगाक्ता खंगहनबा मतम ओइरे हाइना चेरोल अदुना मखा तारखली मणिपुर की ख्वाइदगी चौथोक्सनिंगाई ओइरबा लोकताक पाट असि नोंम नोंमगी मोदसिलक्लिबा असिदबो चही यांखै फाना पाट असि लैखिगद्रा हाइबगे चौबो वहंग लाकले हाइना धनमंजुरी यूनिवर्सिटी के वाइस चांसलर प्रोफेसर डब्ल्यू चान बाबूना नुंगनांगबा फुंगदोरक्ली ngasi धनमंजुरी यूनिवर्सिटी ना सिंधुना लोकताक पाट कन्नबकी मतंगदा रिवाइविंग लोकताक A discourse on conservation and sustainable management of Loktak Lake haiba hiramda nongmagi oiba scientific discussion ama DMU Imphal gi PG block ta pangthokre ngasi gi scientific discussion aduda Professor Chan Babu na makha taraduna Manipur gi danatana North East region gi chathok chauthok saningai oiriba Loktak pat kandaba yade haiba gi wakhalonda ngasi gi khanna nainabagi thoram asi pangthokpani pat asiba mahausa gi fibam da thamnaba hotnabada policy maker CSO Singh amadi lamdam asida leiriba mipum khudingmakna lofum thokpa thodang chapchana lobo mathau tai masigi mathakta Loktak patpu mahausa gi fibam da hanjin handaba kidamak matamga chanaba policy amasung strategy semba haibasi hojik ki oina khwaidagi maru oiba tawdaba yadraba amani haina phongdokhi thauram aduda lamdam asigi tongan tongan ba university amasung institution singdagi masak naiba expert singna Loktak pat kannaba ki matangda wangangki environmentally maso ecologically akhone yengragadi Loktak si pura pollute tawdana laisalakpa sigi pollute tobagi chang si next another 50 years pawasa thadana lairagadi Loktak si laigadra maso lairoidra haibasimak maybe a big question in our mind aduna hairiba sigimba issues mayam si yengraganda why not Dhanamanjuri University take a lead for a discussion on this particular aspect, basically a scientific and academic discussion. Adugi makha tarapada aikoina society da lairiba policy makers, society da lairiba civil society organizations, society da hingiba citizen punamagna kari karamba mawongda akoigi Loktak si revive tawnaba Loktak ki ecosystem se maintain tawnaba Loktak si aikoigi tana thana yadraba Manipuri society ki amasung North Eastern region ki ख्वाइदगी हेन मरुइबा मफम अमा ओहेन्नबगी दमक्ता करी केदोबा यागदगे हाइबगी पॉलिसी प्रोग्राम अदुगी इंप्लीमेंटेशन की स्ट्रेटजीज मयाम खक फॉर्म तौमिनरनबगी अखोइगी अहानबा सैहौ स्टेप ने हाइबा तारे मसी लमदम असिगे लौफम अयाम्बा इथै लौखोंग मरांग काइना लेतबना अमुगरक लौ उरगा हंगहलगा लेरिबसी लाइबक थिबने हाइना MU गी स्कूल ऑफ एग्रीकल्चर साइंस की डीन प्रोफेसर एंट दमयंती ने फोंदोखरे ngasi Manipur University ga loinana Manipur Science and Technology Council Mastec amadi Pant India Manipur Meetei Scientists and Academicians Association PIMSA Kutsan Naduna Manipur University Auditorium Holda Numit Hunni Chathagadaba Ahanba National Conference on Role of Technoscience and Social Science in Transforming Development Goals ki thauram hodokre thauram adugo mari lainena Professor and Damayanti na phongdokhibada lamdam asida factory amadi company leitaba maramna lamdam asigi sanmitlon ase documentic sothari maram asida lamdam asigi lawmi singna chana thaknaba amadi maram asing marang kaina pothok puthokpa mathau tai haikhe ngasigi thauram adugo mari lainena bosemna lawba class 10 exam da mark wangna phanglakraba lanjen narakliba imung singdagi lakpa mahiroi ama amadi कोसेमना लौबा क्लास 12 एग्जाम दा मार्क वांगना फंगलखरबी महिरोय अनिदा पुकनिंग थौगत पोइना सेल ओइना लुपा लिसिंग तरा सर्टिफिकेट अमदी मेमेंटो पिदुन एकाय खुमनकी लोइनना खनगतलब महिरोय निमफु दसु सर्टिफिकेट अमदी सेल ओइना लुपा चमंगा पिदुना पुकनिंग थौगतकी
ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯩꯗ ꯃꯈꯣꯏꯗ ꯋꯥꯈꯜ ꯁꯣꯟꯊꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯗꯅꯕ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯐꯦꯃꯤꯂꯤ ꯄꯥꯔꯁꯟꯁꯤꯡꯗꯁꯨ ꯋꯥꯈꯜ ꯁꯣꯟꯊꯕꯗꯨ ꯂꯩꯇꯅꯅꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯐ꯭ꯌꯨꯆꯔ ꯀꯦꯔꯤꯌꯔꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯡꯒꯤꯁꯨ ꯄꯥꯡꯊꯣꯛꯆꯈꯤ ꯑꯗꯣ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯁꯤꯡ ꯀꯦꯁ ꯑꯦꯋꯥꯔꯗ ꯄꯤꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯦꯅꯤ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯐꯔꯗꯔ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯑꯩꯈꯣꯏꯁꯦ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯁꯥꯔꯀꯜꯁꯤꯡꯁꯤꯅ ꯁꯄꯣꯔꯠ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄꯤꯟꯁꯥ ꯁꯦꯝꯒꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯀꯤ ꯑꯦꯅꯨꯋꯦꯜ ꯀꯟꯐꯔꯦꯟꯁꯁꯤꯗꯤ ꯂꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯀꯔꯝꯍꯥꯏꯅ ꯃꯣꯇꯤꯚꯦꯠ ꯇꯧꯒꯗꯒꯦ ꯃꯈꯣꯏꯒꯤ ꯀꯔꯝꯍꯥꯏꯅ ꯁꯦꯟꯁꯤꯇꯥꯏꯁ ꯇꯧꯒꯗꯒꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯟꯁꯤꯇꯥꯏꯖꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯦꯅ ꯂꯧꯋꯤ ꯑꯗꯨ ꯃꯣꯏ ꯐ꯭ꯌꯨꯆꯔ ꯀꯦꯔꯤꯌꯔꯗꯁꯨ nga yokpa sinfamgi matangda nomagi oiba wakhal taminabagi thauram ama ngasi kaisamthong klaisum leirak machinda leiba United People's Front UPF Manipur gi mayai loi sangda pangthokre Fisheries Department gi meeting makhada lup asina sinduna pangthokiba thauram aduda FI Inspector Imphal East B Harukhanna Biofloc PMMSY scheme KCC loan amadi construction of new pond rearing hairiba hiram singh asida wangangki loinana nga yokpana imung amagi senmit loan fagat hanba janatana lamdam asida ngagi pothok marang kaina puthokpa ngamnabaki matangdasu saruk yakiba myoi singbusu wakal tahanki Ahanbao Senior Indo-Nepal International Championship Inglisingani kun mangada India gi mahut sinduna football amadi futsal event anida saruk yarubada team champion gi trophy lawrakraba Manipur gi sanaroi amadi officers singbunga se miyamna harau taramna okre Nepal ne yumbu oiduna Pokhara Stadium da tha si mapandagi tarahumdoi fawbada pangthokkiba championship adugi tongan ba event manga football futsal cricket handball amadi kabaddi masana singda Indiana football amadi futsal event saruk yakhi maduda Indiana Nepal bu football amadi futsal event ki final match tamaiti bapiramduna team champion oiraga Manipur gi danatana India gi oina lemjaningai oiraba mingchat purakhibani championship aduda Kangjam Birendrana Indian team coach oina amadi Dr. Kiran Yandran Bamna team manager oina luchingkhibani First Osina Indo Nepal International Championship 2025 se equigi adu India represent torga chacharuba equigi team masina futsal amadi 11 sana football dadi koina smaina mai palak ko siam chawthok chei aduna ekoi sugumba championship sing asida team gi coach oina yamba Birendra ga koina tawjariba sing asi ekoi player sing yokhatpa aduga Manipur di ngasidi India gi football gi history da adum iraga lehogodaba nupi gi ahamba Asian qualifying da ekoi smaina tara khalakpa nupa gi senior ni pang khalakpa aduga ekoi sumba ahamba Osina championship asida Indo Nepal championship asida so ekoi smaina mai papunga la pusna ekoi football se ekoi koina dum ekoi we drink football, we eat football, we play football. Football is our life, football is in blood of every Manipuri na haibo kanglai paklai wasing da adu gida panam thamakanda ekoi ngasi su leptana hona mina se hona khikani haina ekoi smaina paudam jage Aroibada maroiba pausing amuka hna pizari Dolai thabi amasung nagnaba khul singi lanjenariba khunja singna makoi makoi gi khul sing sangduna oiri fibam yengnaba hotnarubada security force na thatna changhan khidre Dolai thabi amasung anakpa khul gi khunja singna masagi khul sing sangduna yengsuluge haibada sok apan nang halabadi lengak na fafata gi tek chak pugadabani haina MLA Tokchum Lokeshwar na phondokhe BJP na majority laina lengak sembagi muhta PR sangtharak labadi madugi mayok talepkani nauna mikhal pangthokna miyam gi lengak sem se haina MP Bimola Koijan na phondokhe Harang ahingdagi None district ki manung chana lairiba Khaupum damdagi khanghaudana sapukana chentharak paising na Khaupum tampak ising tumjinuna ijau thogle amasung IAS officer Punit Kumar Goyal na Manipur gi anoba chief secretary oiragani Prasant Kumar Singh na National Commission for Scheduled Tribes ki secretary oina thau puragani matang asida bulletin asi loishinjare
Manipur miyamgi punsida khwaidagi hena maruoiba state asigi leibak asigi amadi malemgi ipau singidamak SKTV News po mityeng taduna lebiyo khurumjari.